Loyalam E-PAO tabiriba khudimakpu Huitram Susmitana numidangi paw pizari ahanbida maruoiba headline. Manipurgi mafam ayambada World Environment Day thuram Pangthokhre. Lengaki paw boycott tawbagi khongjang makhatana chathanaba amzu amasung EGM gi mifamna warep lawkhre. Bharat da COVID-19 positive oiba migi masing lising mariga chanipan humputaruk yawkhre. Manipurgi mafam ayambada World Environment Day thuram Pangthokhre. Ngasi Kaching District ki manung chanalaiba sungnu kendragi pangantabida Modern Pangantabi High School na sinduna World Environment Day thuram Pangthokhre. School asigi headmaster N Soba amadi assistant teacher TH Ibothemna mahirui shingda Environment Day gi maramda awareness piki. Thoram asida saruk yaraduna WMC gi CEC executive member A Direna Pangthokhre tungi mirona nungaina hinghona ba ekhoina healthy ecosystem semgatuna sustainable environment thambagi tangai fadaba kaya phangdokhi 2025 ki theme oiriba bit plastic pollution ga mari lenena ekhoina numit khudingi sizinariba single use plastic atopa pambai amana mahut sinba mafam chana langthoktuna recycle tawrabadi plastic pollution digi ngakthokpa ngamgani haiki Aikhoigi sokchilaklaba environment kanaba hotnabagum sokchilaklaba maitei phurup kanaba pambaidi maitei ne ST status phangba khaktana oigani haina warushin piki Borni Memorial School Pangantabina su slogan lauduna Environment Day pangthokhi Lamjau Part 1 Development Association na su uchar thabaga lunana Environment Day pangthokhi WMC Manipur State Unit ki President Yu Kunjona Luchingduna Pangthokhiba Thoram asida Maitei na ST status da yaunaba demand tawriba Maitei Prajagi ihau khungjangda dedicate tawki Saraswati Bal Vidya Mandir Pangantabi gi Oja Singh amadi mahirui shingnasu June gi tang manga World Environment Day ga mari leinana Pangantabi Ima Panthobi Laibungi akoibada uchar sing thajinduna miyoibagi environment ka ani ga marakta leriba Thadoknaba yadaba maridu mahairu shingda sandokna khanghanki Lainga ki paw boycott tawbagi khongjang makhatana chathanaba amzu amasung EGM gi mifamna warep lawkhre All Manipur Working Journalists Union amzu amadi EGM na state lengak yauna state amasung Central Force ki paw lawba lepnaba warep adu makhatana chathanaba amzu amadi EGM gi mifam amak ngasi pangthoktuna warep lawkhre hari Ngasi pangthokhiba mifam adugi warep ki matung ina sarkar gi maikedagi inquiry committee gi report nupin 15 gi manungda pikhatkani habadu ngasi phawba pikhatpangamdana leibana me kunda thokiba kwaltabi gi thodok aduda security na athingba pikiba amzugi miyushingda hawkiba me ahumda inquiry committee gi maikedagi samon tharaktuna tang 3 ki ayuk pung 13 taba matamda committee da appear tonaba khangalakhiba aduga mari leinana ngasi pangthokhiba amzu amasung EGM gi mifamna yamna kopna khanaraba matungda hana chathaduna lakliba state amasung central force ki paw boycott tawbagi khongjang makhatana chathanaba khongjang warep lawre haina amzu amading EGM gi president anina khudyak piduna thadorokpa cherolesina khanghalakli adubu housing manipur da tholiba ichawga mari lenaba emergency service ka mari lenaba pawshingdi boycott tawriba asida yawroi hari Bharat da COVID-19 positive oiba migi masing lising mariga chanipan humputaruk yawkhre Nauna India gi state kayada COVID-19 ki laita chandorappadagi laina asina positive oiba migi masing lising nipan ga chanipan humputaruk yawkhre masigi manungda active oiba case masingna lising mari oiduna Kerala na khwaidagi laichat asina sokhalaba state ori Haukiba pung kunmari da India da miyoi chonga ga humpumari COVID positive oiba thengnaki Laina asina maram oiraga ngasi phawbada miyoi taret laikhidre laikhidaba sing asigi manungda Delhi da miyoi ani Karnataka da ani aduga Maharashtra da miyoi ahum laina asina maram oiraga laikhidre hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Miyamna mayonariba ising ichaw mahusagi chaithing nate ichaw asigi daita ithai virus amadi flood management anina pugadabani haina ozoina phondorakli Manipur da handak numit kharani nong chubadagi turel anamba kaiduna ising thumjin khibadagi punna yum lising kontra humdoiga chahum nifuni toy mangta khankhiba amadi miyoi lak ama hena lefam chafam khangan khidaba adugi awawa maya unahaliba asi di Manipur flood plan
Joining Act 1978 asi chathandabana ising ichau thokanbagi maram oihale haina veteran politician Okram joina phongdokhrei. Wafam asing asi ayuk veteran politician oizogi yumda pangthokiba paumi shinga unaba amada mahakna phongdokhibani. Mahakna makhatana phongdokhibada state law asigi matengna ising ichau thorakpada thengnagadaba adu lamdam asigi Phamnaiba luchingba kayana hairiba ek asibu ngakna chataba amadi matam chana paikhatkadaba thabak sing paikhattabana ichau thokhanaba maram haibadu oire haina phongdokhi. Mahakna makhatana hai maru oina turel singi torban yengshinba turel maril tengba khak natana lairiba river basin amadi river system khudimak yengshingadaba adusu yengshindaba amadi ithai beresna Thingjinduna thamliba loktaki ising matam chana thadokhidabana ising ichau asi thokhanbagi achoba maram amasu oiri. Lamdam asida ngasi mayoknariba ichau asi mahushana piba chaitheng nate aikhoi isana thokhanbani. Ichau asigi daita punamak ithai beres amadi flood management anina daita pugadabani haiki. Mahakna makhatana paumishingda phongdokhibada lamdam asigi oiriba topography asina maram oiraga ngalingai matamdagi hauna ichau kaya mayoknaduna lakhre amadi masidegi kannanaba Manipurna statute phanglaba matung ikuikuiduna di Manipur Flood Plan Joining Act 1978 semkhibani. Hauzik nongju tha yaudringai mamangda asumna ichau thoklabadi nongju tha matamdana kandogani hainasu ojoina nungnangba phongdokhi. Ichaugi phangpham thokpa fundsing India lengangna pitharakpa khak natana Jal Jeevan Mission amadi Smart City khak natana atai scheme singi makhada lupa crore chamriga humpurom lokthaduna turel maril tengnaba torban sing semjinaba senfam sing kaya kaithokpa lekhrabasu kanana su karishu khangdana ngasi phawba ichau mayong nuduna leiri haiba wafamsu veteran politician asina phongdokhi. Nong lepkhibadagi ichaugi phibam handarakle ichau manungda mafam chamaga anida landslide thokhi. Haukiba numit ni rom asi nong taba lepkhibana maram oiraga ichaugi phibam handarakle adubu mafam kharadadi iram khonglam singdagi chengsilakpa isingna ichau mayoknaba yauri. Handak thokiba ichau manung asida punna mafam chamaga anida landslide thokhi. Ichau asina miyoi lakh amaga lising humpumari chanipan maudramapan chaithing phangki. Ichau manungda miyoi ama isingna chenthakibadagi siki maduna taba atopa misimina thokiba leite. Relief and Disaster Management gi report ki matung ina tongan ba mafam chatruka kunthra marida ichau mayoknakhi. Yum lising kunthra mangaga chama marfu humdoi amang ata thoki. Ichau asina low pari marfuni thoida thaba mahi marungsing mangtakhi. Yumda yokpa sasan humpumari seki. Ichau na thamjin khraba mafam kayadagi punna miyoi lising ahunga chamapan tarataret rescue tokhi. Tongan ba relief camp maudra taret hangdokhi. Ichau asina maram oiraga state asigi tongan ba mafam singda infrastructure yangkai amang ata thokhi. Imphal East ki Oina amang ata thokhiba singi manungda Imphal East ki DC SP Porompat Police Station yauri. ZN Institute of Medical Science manungda ising thamjilakpadagi matam kharanigi oina shutdown tokhi. Tongan ba chingi district singda mafam chamaga anida landslide thokhi. Imphal gi mafam kharada nong taba lepkhrabasu chingi jaga kharadadi parap tawna nong tari. Imphal turel yauna turel ayamba imaisu hantharakle. English ngani kuntaret ki Mars ama phawbugi manungda mikok thiragani haina MHA na phondorakli. Mamangda amukta thokhidriba mawongda chahi tarataruk kanaraba matungda India gi oina English ngani kuntaret ki Mars ama phawbugi manungda mikok thiragani haina Union Minister of Home Affairs na lauthokhrei. Handak mikok thigadoriba asina India gi ahanba digital census oiragani amadi lebak asina ningkha tamlakpadagi ahanbagi oina tongan ba caste ki mi singsu uba phanglagani. Census asi English ngani kuntaret ki February 9 phawbada tangkak ani thokna pangtokani. Aduga reference date na chahi adumaki Mars amagi ahing noyaida oigani. Adumakpu mikok thibagi thabak asi karama matamda oigani haibagi chapchaba maramdi hauzik phawbagi oina khangalakpa leitri. Hariba matam asi census Act English ngamaga chamapan nipan gi census ahungi makhada tha asigi taratarukta tentative oiba thokadaba official gazette amada khangangani hari. Ningsing bayabadi English ngani taramathoida mikok thigraba matung English ngani kunmathoida thangnaba tangkaki mikok thibagi matam takhibani. India gi oina hana chatnaramba system asi chahi tara gi oina mikok thibagi thabak asi chathadana lakhibani. Adum oinama COVID-19 lai chatna maram oiraga mikok thibagi matam asi thengtharakhibani. Sahi asigi April 13 da Union Cabinet na lakadoriba census asida caste enumeration yahonaba waripshu lokhrabani.
ꯐꯥꯏꯇꯣꯜ ꯑꯃꯗꯤ ꯇꯥꯕꯨꯡ ꯈꯨꯜꯒꯤ ꯂꯦꯟ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯄꯤꯗꯕꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ The affected land and standing property owners of an National Highway 37 PKZ-7 Faitol Amadi Tabung Khulgi National Highway 37 Jiri Imphal Lambi Pakthokpada Faitol Amadi Tabung Khulgi Lam Loinana Yung Kai Sokhiba Asigi Pifam Thokpa compensation ngasi phawba pibidaba asi yamna nungaite aduna lambi sembagi thabak ngasi dagi thingba horagani haina Faitol Village Authority ki chief MP Thangana Phongdorakli MP Thangana Makhatana Phongdoraklibadi Atopa Khulgidi Pifam Thokpa compensation gi senfam Pukhrida adubu Tabung Amadi Faitol Khulgidi ngasi phawba paisa pibidri Tamenglonggi disina paisa piragani haiduna kayarak hana hairabasu thabak oina ngasi phawba pangthokpidana leidi maram aduna hauzik NHIDCL na company na lambi sembagi thabak tawriba asi aikhoigi khul tabung amadi Faitol gi lambi kakpagi thabak thingani aikhoigi pifam thokpa compensation gi senfam pidriba phawba kanagi su wataroi khunja singna leijaba pangal thona puthokduna lambi sembagi thabak thingani hari Pukhrida Takhiba nupi macha ani yauna Angang Ahum gi Hankchang sina Fangkhre Yamna laibak thiba thodok amada ngasi ayuk pung 12 minute 30 rom tarapa matamda Kakching district ki manung channel laiba ITI Mantak kom khulda laiba Pukhrida amada machil manaw yauna Angang Ahum tasin khibadagi thiba phangdana lerakiba adu ngasi numit yungba matung Kakching district police ki team ma hariba Pukhrida aduda thiba humbagi thabak chathaba matamda Pukhrida lupkhraba Angang Ahum gi Hankchang sina Fangkhre hari Sina Pangkraba Angang Sing Adudi Khul Asimaktadagi Sarto Warpa Kom Apopa Sarto Khupnaithong Kom Amadi Mahaki Mache Sarto Jinia Kom Amadi Khul Asimaktadagi Vebi Sarto Moshimsan Kom Apopa Sarto Khunlailen Kom Ni Hari Police na Angang Ahum Pukhrida Tadun Laikhidabagi Thodok Asigi Matangda Unnatural Death ki case ama register tawraba matung Asiba Hankchang Sing adu imung manungda khusinakre hari Imphal Jiri Lambida Gari Chathok Chasin Tawba Yakre Ngarang Nunthil Pung Ahum rom taba matamda National Highway 37 Imphal Jiri Pam Lambi gi sarukta Awang Khul amadi Langkhong marakta Chingning Khaibadagi Lambi thingduna leikhiba adu ngasi nungthilagi hauna gari chathok chasin tawba yare hari ngasi ayuk anganbadagi hauna landslide thokliba mafam aduda masing yamlaba sinmi sing amadi lambi sengdoknaba excavator yauna atai machine kaya thajinduna lambi sengdokpagi thabak maipakna pangthokhre ngasi numit yungba pung 12 taba matamda lambi sengdokpagi thabak mapung fana loisinkibaga lunena lambi gi nakal animakta panduna leramba gari sing mahusagum chathok chasin tawba yare hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Aroibada marueba pau amuka hana pizari Manipur gi mafam ayambada World Environment Day thoram pangthoknakhre Lenga ki pau boycott tawbigi khungjang makhatana chathanaba amzu amasung EGM gi mifamna warep lawkhre Varatda COVID-19 positive oiba migi masing lising mariga chanipan humputaruk yaukre. Matang asida Loyalam E-PAO na namitangi pau bibel lozare tabiri ba khudimako amuka hana khurumjari